LAMDAM की पोपी मरु फंगना मुथतनबा लेंगाकना होटनारी हाइबगी थाजबा सी मिनिस्टर एंड बिरेन पिरकले पिरकलिबा थाजबा असिमक थबक्ता ओंथोकपियु हाइना RBI अथवाले के नेशनल सेक्रेटरी महेश्वर थौनाओजमना फोंगदोरकली कोऑर्डिनेटिंग कमिटी अगेंस्ट द एक्शन ऑफ जिन कुकी नार्को टेररिस्ट एंड इलीगल इमिग्रेंट्स ना सिंदना ngarang how round pangthokhiba apunba mifamda lawkhiba warep ki matung ina ngarang numidang athengmada chief minister and birenga unaduna memorandum pisiluraba matung paumi singda wangang loduna wafam si phongdokhibani manipur dagi popi maru phangna muthatlu union defense minister na pirakliba thajaba thabakta onthoknaba lengak no hotno manipur de NRC set na halu kuki chin narco terrorist singi mathakta lengak na action lawgadabani haibana singba point kya yawba memorandum ama committee gi member amadi Maheshwar Thounaojam na pisinki Maheshwar Thounaojam na makhatara dun hai Union Defense Minister Rajnath Singh na Manipur da popi thariba sing manghan naba Indian Air Force ki mateng pigani hai khiba wafam adu Defense Minister gi maikay dagi lengak asida su khangalakpa lairi haina Chief Minister na hairakle popi destruction tawnaba lengak ki maikay dagi Anti Narcotic Task Forces semduna satellite amadi anoba technology kya sizinaduna popi thaba mafam sing khangdoklaba matung maru phangna manghangani haibagi thajaba pirakpaga loinena chathariba processing su utlakle masina mapung fana thabakta onthoklabadi miyamgi apamba thunglagani haujek thokleba irang asigi mapung oiba haurakpham amasu oiriba popi cultivation asi maru phangna manghan mangam labadi irang asi loire haina loba yagani maramaduna legakna piriba thajaba sing atubada action da onthokpiyu haina makna makhata ke mipum chin kuki narco terrorist amsu illegal immigrants sina Manipur thugaina ba moina sel tanjalaga popi si gi business gi sen tanjalaga Manipur muthatnaba koi gi MLA makoi khangna ba MLA yahollaga administration yahollaga Manipur thugaina ba hotnari bisigi plan si popi se yadhalaba matungda popi gi business se pura muthatla matungda achoba mai pakpa mo oiga dori bane aduna hauji popi local loidring haida popi se tumna muthatkani haibagi CM na di khoida thajaba pibire adu action da onthok pamjai haiduna aduna koi moi hojik survey yam kana tauri aduga anouba satellite nataba atopa advanced technology use tawrakan survey tawri haibagi thajabam su pibire aduna akoina huji proper channel tawbiu kem kai de thabak khudimakta khutaka tawba yabani natte aduna tawtaraga su yamna thuna akoigi popi gi business e muthat taba ya dem muthat padarkar oi haibadu thamjarame